Friends ngasi su myamgidmk no video amakak pudun laksari ko video se aina yamna khang haire na semjaba video nasade akhang ahising ahlamansing hai tare ko amadi lairiksing dei phangba knowledge sing do myamda share kitang tawbani hai jaba tare adom akhang su yawngani khangdaba su yawngani ko akhangba ngai gi di akhangdaba sing gidamakta kana gadra khanjai ko ado aina haibda soikhiba lankhiba waloba leitar ka su apangmana sani na nauni hairaga khanbiraga hai tare ko ngkpiyu haiba wafamse mangjongna thamjage video asi hayengi Purnima hai tare haibdi Poinu gi Purnima se masida kari karamba lai khuramgadage kari katgadage karamba pungpham da afabu oibage haibagi matangda yam tentak ba hai tare ko video amakhakne ado Purnima se ngasigi pung 3:59 ga second ama hek lanjambadagi hauraga hayeng nungten gi pung 2:30 matoi nungtin gi hai tare ko masida Purnima se loiduneba ado itaragadi ngasidagina hauraga hayeng pung 2:30 matoi nungtin gi sida Purnima loibasida karma matamda Purnima gi lai khuramduno haibase mayamda chamamnabado phananabagi damakta aymu haijarake ko adum skin da sun tholake hayeng gi nungtin gi pung 2:50 se nungtin gi se masidagina pung 2:30 matoi buki marakse masida akoi ira thongni tawbiba haitare puja tawbiba haitare haibadi lai khuramjaba haitare masi tawbiyoba haiba pungpham se 2:50 daina 2:30 matoi bokse masi khwaidagi phaba afaba pungpham ni haina mayamda thamjage ko masida isana apamba nijaba loinbak haitare ko masida isorsina chanbigani haibagi wafam thajaba adum lei haitare ko ai site gi haitare aduna adom su ai video si yengbiraga haiba pungpham sina tobiyu haiba wafam se thamjage ado hayeng pung 2:50 daina 2:30 thoi bukchi gi manung dani ko ado isor haraga di karma isor di aina su dum haigre ko mayam su loi khangbiram lagani isor si ama tani habde isor si mapung kudimak ta lei isor si ama khaktani magi jati khena giba ade koi karata loli ki khena khiba adagi dharma khena khibai matungina tonga tong maming kara haitare ko loinbak tonga begi wari ni ko isor ama khaktani anyway hayengi se ahamada Vishnu hana haijage ko Vishnu sima khuram biyo habidi hayengi Purnima se ana Vishnu se khuram biyo Vishnu ne khwadi pamjaba color haiga di yellow color sino ko aduna nupa oragana koi gi lengyan da yellow bu oraga ju khudai di yellow bu oraga yellow sepiro ko nupi oraga su makok khumbiraga haitare ko yellow gumba sepio masi thongniba matamda haitare Vishnu si puja tawba matamda haitare ko lai khuramjaba matamda adu Vishnu no khwadi pambasi koi gi thambal ma pame alai da ko hangkapan gumba asumba pamjabane ko aduna koi gi kara tare haimanam naiba lafoi bu oraga su yani ate myamam legere ko adu khoi jema dakar oi ko magi pamjaba sida haiba any kaning badi mapan nai pote isorda katpa haise machang oba sin machang mana pamjaba khara duni ko ina panjari bide adu mayam katpa kachu akaiba lete loi katpa yai isorda akoi mapan nai pote isorda katpa haibase saisagi angamba sakti duni ko adu khwaidi marudi thamoi sengba duneba wai amatang kalagasu lapoi amakak kalagasu thamoi bu sengagadi isorsina chanbigane koina apamado ningba thungba haitare ko isona su penbi ba haitare thamoi sengbasine isoda katpa matamda khwaidigi maru oibasidi ado Vishnu sima latpiba haitare ko ado amuksum haijage pung 2:50 dagina pung 2:30 jiki manungsini ko khwaidi phaba matam haise aduga Vishnu sima latpiro aduga koi maitai haitare ko masidana koi lining thokse maitai sinau singwena di lining thoksima latpiba yai ko lain thoksida katpa yabase mayamna su adum hana su khangbiram lagani ko haina inditen haidraga su mai changdaba pot haita mai changba pot katpa sidi kitang pam de haita ya de haita ko ada mai changdaba pot singchima laido sana mai da katpiro akoi masunga naraga mache ga katpadu madudi lain thoktadi madu tobiganu yaribam kai mapum haita ko ngamjaba kharado anu kallaga numitungi maduda kalibu khodimakta numituda ko imung manung adum ko ge sadurmi ko madu sadurmi sorgi soda kacharubu da haitara ko maduma tobi ge da lain thongje makhoi sin lai sidi sorji da makhaktani ko mayan su hena khang biram lagani haitara ko thamoi sengbase number 1 thamoi sengbase ma chang haitara adu yaring khai haiba numit asida haide pungbam asida haitara ko masida ira thongni ba haitara masima tobiyu haiba wafam sima thamjage ko ado amukchu mu haijage pung 2:50 dagina
pung aniga minute 38 gi manung jin khwaidi faba haije khwaidi faba matamse masida tobiyo aduna amukasu mu haijage aina haibda soikhiba lankhiba walo wale taragasu mayan apang manasani na nauna khalaga ngkpiyu matang tar ko dus mayan du yamna kanaga daba video sum puduna mu laksage chene sibu support tobiyo mayamna haiba wafam se thamjaraga ngasigi di matang asida losinjak